Pauchedi Yumpok Maroy Pau Karab the Dojere, Niue fencing Nam Makhoigi hero Leonal Messi, Oknaba Ngairi. Leonal Messi Namaki, Mayum Lamdamgi, Glove Niue the Sananing Bagi Apambalay, Ibasi, Aron Bamanate, Promakna Kangarava, Amadi, Messi, Masanasu, Pongdok Jabba Wafamne, Marakasida, Messi Namakna, Auzik Sanari Club, Barcelona, Tatok Lakachaning Bagi Apamba, Pongdok Bada, Niue fencing Makhoigi hero Messi, Lak the Lak Lagada Bugum. Rosario Gilambi Shorok the Toktuna around Nungaiba Pongtokle Aduba Atuba Matamda Mesina Niue official Amasung Pensingi Makedigi Klapasi Higok Amasung Agavamasu Tankai Tankai Yana Pijol Asi Noma de Messina Swedena Shedakigani Aina Tajanari Niue Pensing Namasagi say Kuntragom the Shurapa Messi Mayum Lamdam Argentina the Halaktringe Sahi Kara Amadi Europe the later Sanakigani Ibasimasu Kange Adubo Makhoigi hero Messi Atuba the Okning Bagi Apambani New Zealand Pensing that lady Argentina amasung Spain da phongpa pause singki report matung ina Lionel Messi na Barcelona thatok laba matung Manchester City da chatuna mahaki hanagi coach Pep Guardiola puning bagi apamba lai haire aduba report karna di Paris Saint-Germain amasung Inter Milan gi meke dagi so football mashanagi khwaiti masak naraba player asibu lausinana bo khonarkani haire atopa baw amadana Madhya Pradesh da dairy farm gi Sinmi nipan masapumba acid Heijinduna Hatnaba Hotnaramle Ngarang ahing Madhya Pradesh ke Siawar district ki dairy farm da farm adugi Sinmi singa farm proprietor gi masa singa marai tauna pada sagun arak padagi proprietor gi masa sing aduna Sinmi nipan masapumba acid Heijinduna Hatnaba Hotnaramle aduga thawdok aduda hak thengna na chenaba proprietor gi masa sing do police na phare haina agency gi pauna phongdokle police na pharaba proprietor gi masa sing adugi maming Rahul amadi dibak kawe masa na su police tak maral jasa ki bagat loina nami pha animag IPC ki section 326 ki makhada case lakutrang asi court da puthok laga nubit humni ki police custody imal Youkhre aina police ke source paladuna agency ki pauna media da paudam lagle nakalam romda Tamil Nadu ki Congress MP Basant Kumar Covid-19 positive Oiduna Leikhidre Leibak asi ki sakna ba politician chahungi mathakta Covid-19 ke positive Oiduna Leikhidaba dagi discharge tawba amadi asi ana phawa yawruk lingai ki tanja asi da Tamil Nadu ki Congress MP Ais Basant Kumar Sulaina asi dagi Leikhidaba ngamdana Leikhidre haina agency ki pauna phongdokle Masagi sahi humdra suraba Congress ki sakna ba political figure asi Tamil Nadu ki state capital city Chennai the base tawba Apollo Hospital do positive Oiduna Leikhidaba dagi ngasi khangawduna Leikhidaba ne Tamil Nadu ki politician sigi marakta ahan boina COVID laina paktuna Leikhidaba hal asi pneumonia amadi COVID ki laina ani bakna yamna kanna narak padagi Grim Road facility phajana laiba hospital asida handak August 10 dagi ahuna layeng lakibani haire Tam anirak MLA waraba matung mamang sahi ki Lok Sabha mikhilda Kanya Kumari Lok Sabha seat dagi MP oina kakhiba veteran leader asida khangawduna Leikhidaba asida Prime Minister Narendra Modi na Twitter ki khudang awaba phongdokre Mamang the MP asiga interaction tawna bada Tamil Nadu sa khothanana ba payon thamba misakni aiba khangke imung manung amadi mahaki supporters ki awabada saruk yari haina Prime Minister namakha takhi Maragasida lepa laitana positive oiba amadi laina asida ki pharakba marakta sibagi changsu tapna hengalakle Manipur da Covid-19 positive oiba mioi amakasu ngarang numidang Leikhidre ba mioi asi Imphal East district ki manung chanba telepati dagi Muktinat Prasad kawe sahi humraga ni panrom sure aire Covid-19 positive oiba Jenims Hospital da Leikhidre ba mahakasi tharaga Manipur da sikhiba apunba masing kunganipan Youkhre Aroibada content sing asigi maroiba pau khara asiba pau damjariba Manipur local news YouTube channel lamade Facebook page asidagi yang biriba punamak pothaga chari loinana channel asina adom da kanarabadi subscribe like and share tawba ko bikunu punamak bu amkana thaga chari